Tawdar se Surah Al-Baqarah की आयत नंबर 146 तक 246 चनी गने फुतरुक तक أعوذ بالله من الشيطان الرجيم بسم الله الرحمن الرحيم رب اشرح لي صدري ويسر لي أمري واحلل عقدة من لساني يفقهوا قولي سبحانك لا علم لنا إلا ما علمتنا إنك أنت العليم الحكيم ألم تر إلى الملأ من بني إسرائيل من بعد موسى إذ قالوا لبني له مبعث لنا ملكا نقاتل في سبيل الله قال هل عسيتم إن كتب عليكم القتال ألا تقاتلوا قالوا وما لنا ألا نقاتل في سبيل الله وقد أخرجنا من ديارنا وأبنائنا فلما كتب عليهم القتال تولوا إلا قليلا منهم والله عليم بالظالمين نغنا أودبرا إسرائيل की मचा सिंगी अचौबा असासिंगदो अचौ असांगसिंगदो मुसागी मतुंगदा मखोइना हाइखिबदु मखोइगी नबी अमदा मुसागी मतुंगदनि मखोइना हाइखिसि नबी अमदा हापियु साने सिंगसे मला हाबिसिनेवा mal qal malul ladina karan yaudna rahor pada adagi sura ka atayhan yaudra malasi an yaudna malul ladina than ba malul ni mala ayam lau se sing arth than ba buk than ba sa ba se kuat sab sa bi arth se adune buk than ba cha am da lai na ta buk than ba na pa min chi na dro ta se kuat ma buk than ba mini hai si adu men RBC ne ba ne so sang tare ne dida adu ne so sang malasi ga ta hojike so sang singuna nabiyam da hai khiba happy yoi khoi gi ning thawa ma ai khoi lal theng na jage Allah gi lambi da mana hai khi jihad yau ge ba na jihad yau na ha se wo theng na ga ba jihad to yau ne wo ki di na te ba wo ki de na bi ai ni ayo tau da bo nabiyama akarim happy ho ning thaw ma ama apo nan ning thaw ra ba mi ama apon do hello mai ma ka taw se ma makardu to ro ko ana mana hai khi nakoi laithok kadra nakoi da ya thang pirak laba lal thengna na ba nakoi da lal thengna da na ba to kadra di leso idra leso ro idra to aba ge ne akada aba adu aba hapa ga ka nare na to idra hangi मखोइना हाइखि अखोइना करिगी लाल थेंगनरोय अल्लाह की लंबीदा अखोइबु तांथोक पिरक्लबसिदा अखोइगी युमसिंगदगी अमसुंग अखोइगी इचासिंगदगी कुफार सिंगना मोसे सिंग तांथोक पिरक्तने को लगरबा अदु गिमी सिंग तांथोक इंट्रो अदु लैरबसिदा अखोइ अमका नुपिया सु ओ लैरबा अखोइ युमदे तांथोक करिगिनो खर जहां तो लान तो चंगदो चंगरी हाइरे अदुबु मखोइदा लाल थेंगननबा याथंग पीरबा मतमददी मखोइना ममाइ लैथोखि सुपनगी मखोइगी मनुंगदगी खरा खक नतना अल्लाहदि खंगबनी अरानबा तौबसिंगबु हुकुम दुल आवकांददि यादे सुबह कराची यार में आइना मखोइ करार तौना सुबह करार तौना दुला नाव हाइल करार याव जना अदु करार सिसु ने सुबह करार सु मखोइ तौ करार तौना तो मोचिन के लांदु चप की अदुगा मखोइदा हाइखि मखोइगी नबीना तसेनमक अल्लाहना पुथोक पिरकले नखोइदा तालुत पुनिंग थौ ओइना तालुसिंग थौ ओइना अल्लाहना हबीर एन हाइरे मखोइना हाइखि माना करम नै खोइगी थक्ता लैंगाक पो ओइगदौरिबा लैंगाक पददी अखोइना मंगोंदगी हेना मतिक चारगा मी खना दु मन हाइरे अखोइना मतिक चार में अखोइ मंगो ओइनो करिमे असिंग मी साबर सु करिगे मंगो ओइनो सु करिगे अदुगा मंगोंदा लन थुम सुम मरांग काइना पिरक्तना माइना फुमसने ते दो करम हनि माना हाइखि नबीदुन हाइरिमि तसेनमक अल्लाहना माबु खनबिरबनी नखोइगी नथक्ता अमसुंग नंग मंगोंदा हेंगत हनबिरबनी लौसिंग मरांग काइना अमसुंग
ꯁꯥꯕꯥꯟ ꯁꯤꯗ ꯈꯟꯊꯒꯗꯕ ꯑꯃꯅ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯄꯥꯏꯕ ꯅꯠꯇ꯭ꯔꯗꯤ ꯂꯤꯗꯔ ꯑꯣꯏꯕ ꯈꯣꯠꯄ ꯚꯣꯠ ꯂꯦꯞꯄ ꯉꯝꯒꯗꯕ ꯅꯠꯇꯦ ꯁꯔꯀꯥꯔ ꯄꯥꯏꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯄꯩꯁꯥ ꯄꯥꯏꯕ ꯗꯔꯀꯥꯔ ꯑꯣꯏꯌꯦꯅ ꯍꯥꯏꯁꯤ ꯁꯤꯒ ꯃꯥꯟꯅꯗ꯭ꯔꯥ ꯁꯤꯁꯦ ꯍꯥꯏꯁꯤꯒ ꯑꯜꯂꯥꯍꯅ ꯄꯤꯕꯤꯕꯅꯤ ꯃꯥꯒꯤ ꯂꯩꯕꯥꯛ ꯃꯥꯅ ꯄꯤꯕꯤꯒꯦ ꯅꯤꯡꯈꯤꯕꯗ ꯑꯜꯂꯥꯍꯗꯤ ꯄꯨꯝꯅꯃꯛꯄꯨ ꯄꯨꯡꯀꯣꯏ ꯍꯦꯛ ꯀꯣꯏꯁꯟꯕꯅꯤ ꯈꯪꯕꯅꯤ ꯑꯜꯂꯥꯍꯅ ꯁꯦꯝꯃꯛꯑꯗꯤ ꯂꯣꯏꯔꯦ ꯑꯜꯂꯥꯍꯅ ꯁꯦꯝꯃꯛꯏꯕ ꯂꯤꯗꯔꯗꯨꯅ ꯍꯥꯏꯕ ꯏꯟꯒꯗꯕ ꯍꯥꯏꯕ ꯏꯜꯂꯗꯕꯅꯦꯕ ꯅꯠꯇ꯭ꯔꯗꯤ ꯕꯦꯔꯥꯅꯤ ꯑꯩꯈꯣꯏꯅ ꯆꯤꯡꯅ ꯆꯔꯥ ꯇꯧꯗꯅ ꯏꯅꯥꯛ ꯈꯨꯟꯕ ꯑꯣꯏꯒꯅꯤ ꯑꯗꯨ ꯑꯣꯏꯒꯅꯤ ꯑꯗꯥ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯣ ꯀꯥꯟꯅꯕ ꯃꯈꯣꯏꯗ ꯍꯥꯏꯈꯤ ꯃꯈꯣꯏꯒꯤ ꯅꯕꯤꯗꯨꯅ ꯇꯁꯦꯡꯅꯃꯛ ꯃꯥꯒꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯕꯒꯤ ꯈꯨꯗꯝ ꯑꯃꯗꯤ ꯃꯁꯤꯅꯤ ꯃꯗꯨꯗꯤ ꯅꯈꯣꯏꯗ ꯂꯥꯛꯀꯅꯤ ꯎꯄꯨ ꯑꯃ ꯃꯗꯨꯗ ꯌꯥꯎꯔꯛꯀꯅꯤ ꯁꯀꯤꯅꯥ ꯅꯈꯣꯏꯒꯤ ꯔꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯁꯨꯡ ꯂꯦꯝꯍꯧꯕ ꯄꯣꯠ ꯈꯔ ꯃꯨꯁꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯍꯥꯔꯨꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯊꯅꯝꯕꯗꯨ ꯑꯗꯨꯕꯨ ꯐꯔꯤꯁꯇꯥꯁꯤꯡꯅ ꯄꯨꯗꯨꯅ ꯍꯧꯖꯤꯛꯀꯤ ꯎꯄꯨꯗꯨ ꯁꯀꯤꯅꯥ ꯍꯥꯏꯗꯤ ꯀꯔꯤꯅꯣ ꯁꯀꯤꯅꯥ ꯍꯥꯏꯗꯤ ꯕꯔꯀꯠ ꯑꯣꯏꯒꯗꯕ ꯄꯨꯛꯅꯤꯡ ꯏꯪꯊꯍꯟꯕ ꯈꯨꯗꯝꯁꯤꯡ ꯑꯩꯈꯣꯏꯅ ꯊꯝꯂꯝꯕ ꯈꯨꯗꯝꯁꯤꯡꯗꯨ ꯃ꯭ꯌꯨꯖꯤꯌꯝꯗꯁꯨ ꯗꯔꯀꯥꯔ ꯑꯣꯏꯒꯗꯕ ꯄꯣꯠꯁꯤ ꯊꯝꯅꯩꯗꯅ ꯀꯣꯟꯅꯒꯤ ꯃꯤꯁꯤꯡꯅ ꯅꯤꯡꯊꯧꯁꯤꯡꯅ ꯄꯥꯏꯔꯝꯕ ꯑꯗꯨꯃꯥꯏꯅ ꯃꯈꯣꯏꯒꯤ ꯂꯩꯕ ꯃꯗꯨ ꯕꯔꯀꯠꯇꯨ ꯑꯜꯂꯥꯍꯅ ꯄꯤꯒꯗꯕ ꯑꯗꯨ ꯍꯦꯛ ꯌꯥꯎꯔꯗꯤ ꯑꯗꯨ ꯊꯝꯖꯤꯜꯂꯗꯤ ꯃꯗꯨꯗꯨ ꯄꯥꯏꯔꯗꯤ ꯂꯥꯟꯁꯨ ꯈꯪꯗꯦ ꯑꯣꯏꯕ ꯉꯝꯒꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒ ꯄꯣꯠ ꯌꯦꯡꯕꯗ ꯍꯦꯛꯇ ꯄꯨꯛꯅꯤꯡꯗ ꯊꯋꯥꯏꯗꯨ ꯏꯪꯊꯒꯗꯕ ꯍꯥꯏꯕꯗꯤ ꯏꯪꯊꯒꯗꯕ ꯑꯉꯛꯄ ꯑꯃ ꯑꯣꯏꯒꯗꯕ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯄꯣꯠ ꯊꯕꯛꯁꯤ ꯀꯥꯃꯌꯥꯕ ꯑꯣꯏꯔꯅꯤꯅ ꯈꯟꯒꯗꯕ ꯇꯁꯦꯡꯅꯃꯛ ꯃꯗꯨꯗ ꯁꯣꯏꯗꯅꯃꯛ ꯈꯨꯗꯝ ꯂꯩꯔꯕꯅꯤ ꯅꯈꯣꯏꯒꯤꯗꯃꯛ ꯅꯈꯣꯏꯅ ꯊꯥꯖꯕꯁꯤꯡ ꯑꯣꯏꯔꯕꯗꯤ ꯑꯗꯨꯒ ꯇꯥꯂꯨꯠꯅ ꯂꯥꯟꯃꯤꯁꯤꯡꯒ ꯊꯣꯔꯛꯂꯕꯗ ꯃꯥꯅ ꯍꯥꯏꯈꯤ ꯇꯁꯦꯡꯅꯃꯛ ꯑꯜꯂꯥꯍꯅ ꯅꯈꯣꯏꯕꯨ ꯆꯥꯡꯌꯦꯡ ꯇꯧꯒꯗꯧꯔꯤ ꯇꯨꯔꯦꯜ ꯑꯃꯗ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯍꯥꯏꯔꯤꯃꯤ ꯆꯥꯡꯌꯦꯡ ꯇꯧꯗꯧꯔꯤꯕ ꯇꯨꯔꯦꯜ ꯑꯃꯗ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕꯅ ꯃꯗꯨꯗꯒꯤ ꯏꯁꯤꯡ ꯊꯛꯂꯨꯔꯕ ꯃꯥ ꯑꯩꯒꯤ ꯃꯤ ꯅꯠꯇ꯭ꯔꯦ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯊꯛꯂꯨꯗ꯭ꯔꯕ ꯁꯨꯞꯅꯒꯤ ꯃꯥꯒꯤ ꯃꯈꯨꯠꯀꯤ ꯑꯀꯨꯠꯄꯗ ꯆꯟꯕ ꯑꯗꯨꯗꯪ ꯊꯛꯂꯨꯕ ꯅꯠꯇꯅ ꯈꯨꯖꯣꯛ ꯑꯃ ꯍꯥꯏꯕꯗꯣ ꯇꯁꯦꯡꯅꯃꯛ ꯃꯥ ꯑꯩꯒꯤ ꯃꯤꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯣꯏꯅ ꯃꯗꯨꯗꯒꯤ ꯊꯛꯈꯤ ꯁꯨꯞꯅꯒꯤ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗꯒꯤ ꯈꯔꯈꯛ ꯅꯠꯇꯅ ꯁꯤ ꯅꯤꯡꯊꯧꯗꯨꯅ ꯍꯥꯏꯔꯛꯏꯅꯤ ꯈꯔ ꯈꯖꯤꯛ ꯊꯛꯄꯗꯣ ꯈꯨꯖꯣꯛ ꯀꯔꯤ ꯑꯃ ꯑꯩ ꯊꯛꯄꯗꯤ ꯌꯥꯏ ꯄꯨꯛ ꯊꯟꯅꯕ ꯊꯛꯄ ꯌꯥꯔꯣꯏ ꯌꯥꯝ ꯊꯛꯄ ꯌꯥꯔꯣꯏ ꯗꯔꯀꯥꯔꯁꯦ ꯑꯜꯂꯥꯍꯅ ꯍꯥꯏꯔꯛꯄꯗ ꯅꯤꯡꯊꯧꯗꯨꯅ ꯂꯧꯔꯤꯕꯅꯦ ꯂꯧꯍꯜꯂꯤꯕꯅꯦ ꯁꯤꯗ ꯄꯔꯥ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯑꯍꯥꯟꯕ ꯍꯧꯕ ꯀꯥꯟꯗ ꯅꯕꯤ ꯑꯃ ꯊꯥꯔꯛꯑꯣ ꯅꯕꯤꯗꯨꯗ ꯃꯈꯣꯏꯅ ꯍꯥꯏꯔꯦ ꯅꯤꯡꯊꯧ ꯑꯃ ꯁꯦꯝꯕ ꯑꯩꯈꯣꯏ ꯂꯥꯟ ꯊꯦꯡꯅꯅꯤ ꯑꯩꯈꯣই ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯇꯥꯟꯊꯣꯔꯛꯄ ꯑꯗꯨꯗ ꯅꯤꯡꯊꯧꯗꯨ ꯁꯦꯝꯃ ꯂꯥꯟ ꯊꯥꯔꯛꯄꯗ ꯃꯈꯣꯏꯅ ꯌꯥꯗ꯭ꯔꯦ ꯃꯥꯒ ꯃꯒꯨꯝꯕꯅ ꯑꯣꯏꯒꯗꯕ ꯅꯠꯇꯦꯅ ꯑꯜꯂꯥꯍꯅ ꯍꯥꯏꯔꯛꯑ ꯃꯇꯨꯡꯗ ꯑꯗꯨꯗꯩ ꯑꯃꯨꯛꯀ ꯅꯤꯡꯊꯧꯗꯨꯗ ꯏꯃꯥꯟ ꯋꯥꯂꯥ ꯈꯔ ꯈꯛ ꯂꯦꯝꯍꯧꯕꯗꯣ ꯑꯃꯨꯛꯀ ꯆꯥꯡꯌꯦꯡ ꯑꯃ ꯂꯧꯔꯦ ꯂꯥꯟ ꯃꯅꯨꯡꯗ ꯂꯥꯟ ꯃꯅꯨꯡꯗꯨꯗ ꯅꯤꯡꯊꯧꯗꯨꯅ ꯃꯥꯒꯤ ꯑꯃꯤꯔꯗꯨꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯅꯤꯡꯊꯧꯗꯨꯅ ꯍꯥꯏꯔꯦ ꯁꯤꯗ ꯊꯛꯀꯅꯨ ꯏꯁꯤꯡ ꯑꯗꯨꯅ ꯃꯤ ꯈꯔ ꯈꯛ ꯅꯠꯇꯅ ꯑꯇꯩ ꯂꯣꯏ ꯊꯛꯅꯈ꯭ꯔꯦ ꯁꯤ ꯆꯥꯡꯌꯦꯡ ꯁꯤ ꯄꯔꯥ ꯂꯧꯒꯗꯕ ꯑꯌꯥꯠꯅꯤ ꯑꯗꯨꯒ ꯀꯌꯥ ꯁꯨꯕ ꯑꯌꯥꯠꯅꯣ ꯑꯗꯨꯒ ꯇꯥꯂꯨꯠꯅ ꯂꯥꯟꯃꯤꯁꯤꯡꯒ ꯊꯣꯔꯛꯂꯕꯗ ꯃꯥꯅ ꯍꯥꯏꯈꯤ ꯇꯁꯦꯡꯅꯃꯛ ꯑꯜꯂꯥꯍꯅ ꯅꯈꯣꯏꯕꯨ ꯆꯥꯡꯌꯦꯡ ꯇꯧꯒꯗꯧꯔꯤ ꯇꯨꯔꯦꯜ ꯑꯃꯗ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕꯅ ꯃꯗꯨꯗꯒꯤ ꯏꯁꯤꯡ ꯊꯛꯂꯨꯔꯕ ꯃꯥ ꯑꯩꯒꯤ ꯃꯤ ꯅꯠꯇ꯭ꯔꯦ ꯑꯗꯨꯒ ꯂꯥꯟꯒꯗꯕ ꯃꯣꯏ ꯆꯠꯀꯗꯧꯕ ꯂꯥꯟꯗꯣ ꯑꯗꯨ ꯌꯧꯕꯗ ꯇꯨꯔꯦꯜ ꯑꯃ ꯂꯥꯟꯗꯧꯔꯤꯑꯕ ꯑꯗꯨ ꯇꯨꯔꯦꯜꯗꯨꯗ ꯏꯁꯤꯡ ꯌꯥꯝ ꯈꯧꯔꯥꯡꯍꯟꯗꯧꯔꯤꯕ ꯂꯥꯟ ꯑꯗꯨꯗꯤ ꯄꯔꯈꯥ ꯂꯧꯗꯧꯔꯤ ꯃꯔꯨ ꯑꯣꯏꯅ ꯂꯥꯟꯗꯤ ꯁꯣꯛꯅꯒꯗꯧꯔꯤꯁꯤ ꯑꯜꯂꯥꯍꯅ ꯅꯠꯇ꯭ꯔꯣ ꯑꯜꯂꯥꯍꯅ ꯆꯠꯊꯒꯗꯧꯔꯤꯃꯦꯕ ꯁꯤꯕ ꯅꯥꯕ ꯍꯠꯄ ꯈꯣꯠꯄ ꯉꯝꯕ ꯈꯣꯠꯄꯁꯤ ꯂꯣꯏꯅ ꯂꯥꯟ ꯊꯥꯔꯛꯏꯁꯤ ꯆꯥꯡꯌꯦꯡꯗꯨꯒꯤꯅꯦꯕ ꯔꯁꯨꯜꯒꯤ ꯃꯇꯝꯗꯁꯨ ꯔꯁꯨꯜꯅ ꯑꯣꯍꯠꯀꯤꯗ ꯅꯈꯣꯏ ꯁꯤꯗ ꯂꯦꯞꯄꯣꯅ ꯍꯥꯏꯕꯗꯨ ꯁꯤꯗ ꯁꯦꯟꯅꯧꯅ ꯍꯥꯏꯕꯗꯨ ꯅꯥꯟꯊꯣꯛꯎꯕꯗꯩ ꯅꯠꯇ꯭ꯔꯣ ꯂꯣꯏ ꯇꯨꯝꯅ ꯁꯤꯈ꯭ꯔꯤꯗꯨ ꯍꯨꯀꯨꯝ ꯑꯃ ꯅꯥꯟꯊꯣꯛꯎꯕꯗꯒꯤ ꯑꯗꯨꯒꯤ ꯆꯥꯡꯌꯦꯡ ꯂꯧꯈ꯭ꯔꯦꯗꯅ ꯑꯗꯨꯃꯥꯏꯅ ꯁꯤꯁꯨ ꯆꯥꯡꯌꯦꯡ ꯑꯃ ꯊꯣꯛꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯍꯜꯂꯛꯏꯃꯤ ꯏꯃꯥꯟ ꯋꯥꯂꯥ ꯀꯔꯝꯍꯥꯏꯅ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯗꯨ ꯀꯔꯥꯏꯅꯣ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯊꯛꯂꯨꯗ꯭ꯔꯕ ꯁꯨꯞꯅꯒꯤ ꯃꯥꯒꯤ ꯃꯈꯨꯠꯀꯤ ꯑꯀꯨꯠꯄꯗ ꯆꯟꯕ ꯑꯗꯨꯗꯪ ꯊꯛꯂꯨꯕ ꯅꯠꯇꯅ ꯇꯁꯦꯡꯅꯃꯛ ꯃꯥ ꯑꯩꯒꯤ ꯃꯤꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯣꯏꯅ ꯃꯗꯨꯗꯒꯤ ꯊꯛꯈꯤ ꯁꯨꯞꯅꯒꯤ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗꯒꯤ ꯈꯔꯈꯛ ꯅꯠꯇꯅ ꯑꯗꯨꯅ ꯃꯥꯅ ꯃꯗꯨ ꯇꯨꯔꯦꯜꯗꯨ ꯂꯥꯟꯊꯣꯛꯂꯕ ꯃꯇꯝꯗ ꯃꯥ ꯑꯃꯁꯨꯡ ꯊꯥꯖꯕꯁꯤꯡꯗꯨ ꯃꯥꯒ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯊꯛꯂꯨꯕꯁꯤꯡꯗꯨꯅ ꯍꯥꯏꯈꯤ ꯉꯁꯤ ꯑꯩꯈꯣꯏꯗ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯦ ꯖꯥꯂꯨꯠ ꯑꯃꯁꯨꯡ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯊꯦꯡꯅꯕꯒꯤ ꯊꯛꯂꯨꯕꯁꯤꯡꯗꯨꯅ ꯍꯥꯏꯔꯛꯑꯦꯕ ꯈꯨꯖꯣꯛ ꯑꯃ ꯑꯗꯨꯗꯩ ꯍꯦꯟꯅ ꯊꯛꯎꯁꯤꯡꯗꯨꯅꯤ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯛꯏꯁꯤ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝꯗꯨ ꯃꯥꯒꯤ ꯅꯤꯡꯊꯧꯗꯨꯒꯤ ꯍꯨꯀꯨꯝꯗꯨ ꯅꯥꯟꯊꯣꯛꯎꯕ
ꯑꯜꯂꯥꯍꯒꯤ ꯑꯣꯔꯗꯔꯅꯤꯗꯅ ꯂꯥꯛꯏꯗꯣ ꯑꯗꯨꯏꯗꯨ ꯇꯧꯔꯨꯗꯕꯒꯤ ꯃꯈꯣꯏꯒꯤ ꯀꯣꯛ ꯁꯤꯖꯤꯟꯅꯔꯨꯕ ꯈꯧꯔꯥꯡꯕ ꯃꯈꯣꯏꯗꯨ ꯒꯨꯠ ꯒꯨꯠ ꯊꯛꯎꯕ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅꯃꯛ ꯑꯜꯂꯥꯍꯒ ꯎꯅꯒꯗꯕꯅꯤ ꯍꯥꯏꯅ ꯊꯥꯖꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯈꯤ ꯃꯁꯤꯡ ꯌꯥꯝꯖꯗꯕ ꯀꯥꯡꯕꯨ ꯀꯌꯥꯅ ꯉꯝꯈ꯭ꯔꯕꯅꯤ ꯃꯁꯤꯡ ꯌꯥꯝꯕ ꯀꯥꯡꯕꯨ ꯀꯌꯥꯕꯨ ꯑꯜꯂꯥꯍꯒꯤ ꯑꯌꯥꯕꯒ ꯂꯣꯏꯅꯅ ꯑꯜꯂꯥꯍꯗꯤ ꯂꯣꯏꯅꯕꯤꯕꯅꯤ ꯈꯥꯡꯖꯕꯁꯤꯡꯒ ꯃꯤ ꯈꯖꯤꯛꯈꯛꯁꯤꯡꯗꯨꯅ ꯍꯥꯏꯔꯛꯏꯅꯤ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟ ꯆꯦꯠꯄꯁꯤꯡꯗꯨꯅ ꯍꯥꯏꯔꯛꯏꯅꯤꯁꯤ ꯁꯤ ꯍꯥꯟꯅ ꯊꯣꯛꯈ꯭ꯔ ꯊꯛꯎꯅꯤ ꯑꯜꯂꯥꯍꯅ ꯉꯝꯍꯟꯒꯗꯕꯅꯤ ꯂꯣꯏꯅ ꯍꯥꯏꯔꯛꯏ ꯁꯤꯗꯩ ꯑꯆꯧꯕ ꯄꯔꯥ ꯇꯝꯒꯗꯕ ꯑꯌꯥꯠꯁꯤꯡꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯏꯟꯒꯗꯕꯁꯦ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝꯗꯨꯅꯦ ꯑꯣꯔꯗꯔꯗꯨꯅꯦꯕ ꯅꯕꯤꯒꯤ ꯑꯩꯈꯣꯏꯅ ꯀꯣꯛꯅ ꯁꯤꯖꯤꯟꯅꯕ ꯃꯌꯥꯝꯗꯨꯅ ꯅꯠꯇꯦꯕ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯥꯡꯗ ꯆꯪꯁꯤꯟꯕ ꯃꯇꯝꯗ ꯖꯥꯂꯨꯠ ꯑꯃꯁꯨꯡ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯊꯦꯡꯅꯅꯕ ꯃꯈꯣꯏꯅ ꯍꯥꯏꯖꯈꯤ ꯑꯩꯈꯣꯏꯒꯤ ꯔꯕ ꯍꯩꯊꯕꯤꯔꯛꯎ ꯑꯩꯈꯣꯏꯗ ꯈꯥꯡꯖꯕ ꯉꯝꯕ ꯆꯦꯠꯍꯟꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯈꯣꯡꯐꯝ ꯑꯗꯨꯒ ꯇꯦꯡꯕꯥꯡꯕꯤꯌꯨ ꯑꯩꯈꯣꯏꯕꯨ ꯊꯥꯖꯗꯕ ꯃꯤꯁꯤꯡꯒꯤ ꯃꯊꯛꯇ ꯁꯨꯃꯥꯏꯅ ꯗꯨआ ꯇꯧꯔꯛꯑꯦ ربنا اغفر علينا صبرا وثبت أقدامنا هرسي وانصرنا على القوم الكافرين سيدي دعاسي تورا إيمان ولا سيندنا ثم خط هودا خرق لمهوبدنا أدنا مخوينا مخويبو مايتي ببيدنا هلمكي الله کی ایاب گلوینا سلوینا ما الله نے بسلی بلانی پلان اما مسے ایکو گدی چانگیں نے بلو کھرسی یام ددنا سو بنتے یام بنا سو بنتے کون مسی الله حکم دینا رسول صلی اللہ علیہ وسلم دسو الله کی لان تھینر د مین آرڈر تور پکاندا رسولنا ایاب پیتھو ubdu صحابہ کرام کرنا ꯆꯠꯇꯅꯕꯒꯤ ꯏꯖꯥꯖꯠ ꯂꯧ ꯂꯥꯛꯄꯅ ꯔꯁꯨꯜꯅ ꯐꯠ ꯐꯠ ꯑꯌꯥꯕ ꯄꯤꯊꯣꯛꯎꯕ ꯑꯗꯨꯅ ꯑꯜꯂꯥꯍꯅ ꯁꯥꯎꯔꯛꯄꯒꯤ sida Allah biiznillah si Allah hukumdagi ngambani hayre mi yamba yamdabana ngambara yamdabana ngambsunate yambara ngambsunate yamasu yamdasu ngamba si Allah hukum changi hayre adu mafhum Quran gi mafhum topadadi a'iddu lahum mastata'tum aina hayre lan gi batang sida na khon ngamba thorang makai kan no hon odam thorang to adu matung de ba tawudu tawukul masi thorang tawudu to adu tawudu na adu alana ngomhungi dori mena kon kalu khulai faide bi sappa natragana nabine hayr ba mo du tawudu bi sappadi amko swiya apte aduna lan gi sinbadu bi singada asina order in bayni na hayr sen tawudu sindu order du in ba aduna makoina मखोइबु माइथीबा पीदुना हलहनकी अल्लाह के आया बगल लोइनना माइथीरम द हान जति माइथीबु होते तालिबान मखने माइथीरम आकारी मखने तालिबान तो एक तवरे और बुजु छारगा कोइरान होतिलगा अल्लाह लंबी ने जिहाद तो अदु करन थरान सुलत बकीन सुइन तो दुनिया सु सैनरी बा सैनरी तो दुनिया याम न सैनरी बा एक्सट्रीमिस्ट अदुना मखोइना मखोइबु माइथीबा पीदुना हलनकी अल्लाह के अयाबग लोइनना दाऊदना हाथकी जालुटपु अदुगा अल्लाहना पीखी मंगोंदा दाऊदता लैबाक अमसुंग ज्ञान लौसिंग अदुगा तंबीखी मंगोंदा माना तंबीगे निंगबदु अल्लाहना थक्तोक हनबिरमद्रबा अल्लाहना थक्तोक हनबिरमद्रबा मियोय कांगलु खरबु अतोप कांगलु खरना सोयदना मक्की पृथ्वीसी मोट खिरम लगनी तौमसुंग अल्लाह दी थौजालना पिक थनबनी तैबंग पुनमकी मथक्ता मखोइसी अल्लाह की आयात सिंगनी अल्लाह ना थी थबनी मखोइसी नंगोंदा ओ मोहम्मद सल्लल्लाहु अलैहि वसल्लम अचुंबग लोइनना तसेंगनमक नंग पावबुब सिंगी मनुंगदगिनी अदुना थी थरैबा आयासी असेंग बने रसूलना थी थरमी से कोइ अल्लाह की मकई दैने nang charan chingro no nang pabu oi bese nang nabi rasul oi bese re chingro no nang se rasul oi rasul singdu makoi kharabuna aikoina matik mangal helhan wiki makoi kharadagi
ꯃꯈꯣꯏꯒꯤ ꯃꯅꯨꯡꯗꯒꯤ ꯀꯅꯥꯒꯨꯝꯕꯗꯅ ꯑꯜꯂꯥꯍꯅ ꯍꯛꯊꯦꯡꯅꯅ ꯋꯥ ꯉꯥꯡꯕꯤꯈꯤ ꯑꯗꯨꯒ ꯈꯔꯕꯨꯅ ꯑꯜꯂꯥꯍꯅ ꯊꯥꯛ ꯋꯥꯡꯍꯟꯕꯤꯈꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯜꯂꯥꯍꯅ ꯄꯤꯕꯤꯈꯤ ꯃꯔꯤꯌꯝꯒꯤ ꯃꯆꯥꯅꯤꯄꯥ ꯏꯁꯥꯗ ꯗꯂꯤꯜꯁꯤꯡ ꯑꯗꯨꯒ ꯁꯧꯒꯠꯍꯟꯕꯤꯈꯤ ꯃꯥꯕꯨ ꯔꯨꯍꯨꯜ ꯀꯨꯗꯨꯁꯅ ꯖꯤꯕ꯭ꯔꯤꯜꯅ ꯑꯜꯂꯥꯍꯅ ꯑꯁꯨꯝꯅ ꯑꯣꯏꯍꯟꯕꯤꯒꯦ ꯅꯤꯡꯕꯤꯔꯝꯂꯕꯗꯤ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯂꯥꯛꯄ ꯃꯤꯔꯣꯜꯁꯤꯡꯗꯨꯅ ꯈꯠꯅꯔꯝꯂꯣꯏꯗꯕꯅꯤ ꯑꯃꯒ ꯃꯈꯣꯏꯗ ꯗꯂꯤꯜꯁꯤꯡꯗꯨ ꯂꯥꯛꯂꯕꯒꯤ ꯃꯇꯨꯡꯗ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯣꯠ ꯈꯦꯠꯅꯈꯤ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗꯒꯤ ꯈꯔꯅ ꯊꯥꯖꯈꯤ ꯈꯔꯅ ꯊꯥꯖꯈꯤꯗꯦ ꯑꯜꯂꯥꯍꯅ ꯑꯁꯨꯝꯅ ꯑꯣꯏꯍꯟꯕꯤꯒꯦ ꯅꯤꯡꯕꯤꯔꯝꯂꯕꯗꯤ ꯃꯈꯣꯏ ꯑꯃꯒ ꯈꯠꯅꯔꯝꯂꯣꯏꯗꯕꯅꯤ ꯑꯗꯨꯕꯨ ꯑꯜꯂꯥꯍꯗꯤ ꯃꯥꯅ ꯇꯧꯅꯤꯡꯕꯗꯨ ꯇꯧꯕꯅꯤ ꯗꯂꯤꯜꯗꯨ ꯂꯥꯛꯑꯕ ꯃꯇꯨꯡꯗꯅꯦꯕ ꯃꯣꯠ ꯈꯦꯠꯅꯈ꯭ꯔꯤꯗꯨ ꯑꯗꯨ ꯗꯂꯤꯜ ꯂꯥꯛꯇꯕ ꯃꯤ ꯅꯠꯇꯕ ꯑꯩꯈꯣꯏ ꯂꯥꯛꯑꯕ ꯑꯩꯈꯣꯏ ꯃꯔꯛꯇ ꯅꯠꯇ꯭ꯔꯣ ꯈꯦꯠꯅꯗ ꯂꯩꯔꯤ ꯃꯌꯥꯝꯁꯤ ꯑꯗꯨꯕꯨ ꯑꯜꯂꯥꯍꯅ ꯃꯣꯏ ꯈꯦꯠꯅꯍꯜꯂꯣꯏꯒꯦꯗꯤ ꯉꯝꯃꯦꯕ ꯑꯗꯨ ꯑꯜꯂꯥꯍ ꯊꯣꯛꯀꯗꯕ ꯑꯥꯔꯊ ꯌꯥꯝ ꯌꯥꯎꯔꯤ ꯑꯗꯨ ꯌꯥꯝꯅ ꯑꯗꯨ ꯑꯣꯏꯔꯝꯅꯨ ꯁꯨꯝ ꯑꯗꯨꯝ ꯍꯥꯏꯔ ꯑꯗꯨꯝ ꯃꯊꯛꯇ ꯍꯥꯏꯒꯗꯕ ꯑꯃꯗꯤ ꯂꯩꯕ ꯍꯥꯏꯕ ꯁꯤꯒꯤ ꯁꯤꯡꯇꯕ ꯑꯇꯣꯞꯄ ꯃꯊꯛꯇ ꯑꯣ ꯊꯥꯖꯕꯁꯤꯡ ꯈꯔꯁ ꯇꯧꯖꯍꯧ ꯑꯜꯂꯥꯍꯅ ꯅꯈꯣꯏꯗ ꯄꯤꯈꯤꯕꯗꯨꯗꯒꯤ ꯃꯗꯨꯒꯤ ꯃꯃꯥꯡꯗ ꯍꯥꯏꯕꯗꯤ ꯑꯗꯨꯒꯨꯝꯕ ꯅꯨꯃꯤꯠꯇꯨ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯗꯨꯗ ꯃꯟꯇꯤꯛꯅꯕ ꯌꯥꯔꯣꯏꯗꯕ ꯃꯔꯨꯞ ꯃꯄꯥꯡ ꯂꯩꯔꯣꯏꯗꯕ ꯍꯥꯏꯖ ꯆꯠꯆꯕ ꯌꯥꯔꯣꯏꯗꯕ ꯑꯗꯨꯒ ꯊꯥꯖꯗꯕꯁꯤꯡꯗꯨꯗꯤ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡꯅꯤ ꯃꯃꯟ ꯍꯨꯟꯅꯕ ꯂꯩꯅꯕ ꯌꯣꯟꯅꯕ ꯌꯥꯔꯔꯣꯏ ꯁꯋꯥꯕ ꯑꯃꯅ ꯑꯃ ꯑꯋꯥꯠꯄ ꯃꯦꯟꯈꯠꯅꯕ ꯌꯥꯔꯔꯣꯏ ꯑꯗꯨꯗꯒꯤ ꯍꯥꯏꯖ ꯆꯠꯆꯕꯁꯨ ꯌꯥꯔꯔꯣꯏ ꯃꯔꯨꯞ ꯃꯄꯥꯡꯁꯨ ꯌꯥꯔꯔꯣꯏ ꯃꯥꯒꯤ ꯋꯥꯂꯤ ꯋꯁꯤꯂꯥꯗꯨ ꯁꯤꯐꯥꯠ ꯌꯥꯔꯔꯣꯏ ꯑꯗꯨꯗꯒꯤ ꯁꯐꯥꯠꯅ ꯍꯥꯏꯕꯅꯤ ꯁꯐꯥꯠꯁꯤ ꯈꯪꯉꯦꯕ ꯍꯥꯏꯖ ꯆꯠꯆꯕ ꯍꯥꯏꯔꯗꯤ ꯁꯐꯥꯠꯅꯤ ꯍꯥꯏꯔꯤꯁꯦ ꯈꯪꯉꯦꯕ ꯁꯐꯥꯠ ꯌꯥꯔꯣꯏ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯁꯤ ꯑꯗꯨꯒ ꯑꯩꯅꯅꯦ ꯑꯇꯨꯟ ꯍꯥꯏ ꯁꯐꯥꯠ ꯅꯠꯇ꯭ꯔꯣ ꯁꯤꯒꯤ ꯑꯌꯥꯠꯁꯤꯗꯅꯦ ꯊꯥꯖꯗꯕ ꯃꯤꯗꯨ ꯖꯥꯂꯤꯝꯁꯨꯅꯦꯕ ꯁꯤꯒꯤ ꯑꯌꯥꯠꯁꯤ ꯃꯇꯦꯛꯁꯤ ꯑꯩꯅ ꯈꯟꯊꯕꯗꯅꯤ ꯃꯈꯥꯗ ꯍꯥꯏꯔꯤꯑꯕ ꯁꯤ ꯍꯥꯏꯔ ꯃꯇꯨꯡꯗꯅꯦ ꯑꯗꯨꯒ ꯊꯥꯖꯗꯕꯁꯤꯡꯗꯨꯗꯤ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡꯅꯤ ꯁꯤꯐꯥꯠ ꯊꯥꯖꯔꯤꯕꯁꯤꯡꯗꯨ ꯁꯤꯒꯤ ꯑꯌꯥꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯥꯂꯤꯝ ꯃꯅꯨꯡꯗ ꯆꯦꯟꯒꯅꯤ ꯁꯤꯐꯥꯠꯁꯤꯅꯦꯕ ꯀꯟꯅ ꯌꯥꯟꯅꯈ꯭ꯔꯤꯁꯤ ꯃꯧꯂꯨꯏꯁꯨ ꯃꯨꯐꯇꯤꯁꯨ ꯑꯗꯨꯗꯒꯤ ꯄꯥꯡꯒꯟ ꯃꯈꯣꯏꯁꯨ ꯃꯊꯛꯇ ꯑꯩꯅ ꯍꯥꯏꯒꯦꯅ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯅꯤꯡꯁꯤꯡꯉꯦꯕ وإنك لمن المرسلين تلك الرسل يودرني ممانجي آياتو وإنك لمن المرسلين نang نبي من المرسل سين من دا وابو سين من دا أوربنين هاي استنجا هاي ريسي متك هاي كريبا ما يندبي واري نبي هاي سين نبي نتنا كنانا سواسم هو خم بنته ويهودي نصراني علماء سيندو أزي خانगे بسواسي هاي واري لان سين كيبا هم توبا هارو तालुक की जालुक की वापो वारी सी मोहय लाइट दिया और में बा जो मोहय खान ने बोलो चिली सी अदगे यहूदी नसरानी ने तब मुस्लिम सिंह सो अदम खंगे वन नंगा मोहय न नबी लते न हाय दुन सिंह रु न सी पुन मोसी अइन खंगल सी सिन नंग नबी ने सी चपचा नसा सु खंगो अदुगा मोहय द कायम सिंह रो मोहय न नंगु नबी नते न खंदर नते खंद खलग नते नबी ने से खंग मतुंद नबी ने खंद्र जाला ने खलम ने बा नबी वन खंद्रे माने अदु नबी ने खंगे नन असेम नबी ने अदु ने से आछि पा अदु मतुंदा अमसु पलइसिदि मोहयदा दलील सेंगला अबा हदर इसादसु दलील पीर मतुंदसु खनरिसि मोहयना खेनरिसि अदु हुजिकि आयार मखाइसि सिनि सिफातता हाजरीबा मरुम मफांग आदा लैनी ऐसे हाफिजना मुफ्तीना नत्रगना वलीना नबीना कनगदोरमी सिफात तौदोरमी अन यान नदल लैदना कन्ना अचेत पमा अदुगी मीदु जालिम सिदा चिंखि जाय सफातु मखादाम कला ऐसे अल्लाह लैतबनी लाई अमत्ता मानत्तना मादी अदुम हिंदुनत लैबनी अहिंग पुनमक योक्पीबनी लाक्सिन बलैते माबु उइबना नत्रगा तुमनिंगबना मागिनी आसमान सिंगदा लैरिबा पुनम अमसुम पृथ्वीदा लैरिबा पुनम
Allah hai Allah si masai si kan ni karena la ilaha illa Muhammadan kana mata puang pun lai kerdo ini Muhammad aduna si hairiba ayat singdu mana hairi mina man haidu tu ingadabu magi ni asman singda lairiba pumnama amasung prithivida lairiba pumnama kana laibage mangonda haija chachangamba magi ayaba yaudana mana khangi nakoigi mamangda kari laibage haibadu aduga makoigi matungda kari thoklagani haibadu aduga makhoi nadi kaidau nungdasu lamsinba ngamde magi lausingi matangda kari amatasu supnagi mana khanghanbiga ningbadu nattana khanghanbiga ningbibadu nattana sandogi sini ekhone ayatul kursi en sonbudu natra sandogi magi kursi asman sing amasung prithvi sinthungna aduga madi chok thaba leite makhoi anibu sen nabada kursi sandu aise ko tangal sibula ke ko mai saltanat mai jurisdiction hai one mai lono punna pi mana pu de bala mo yau madi awang baduni achau baduni sigi ayatul kursi sine khona dua sola ga nan thadna pon mang ki bagi amamagi cheksel lon thet na ridu adugi tharakpadi na te quran si ida hairiba ama saitan chang dana bu suthe leidna adugi dugi tharakpana te basigi ayat sidi allah gi matik magun du khangraba khanghanna bagi tharakpana यार ऐसे बहुत तो